Manipur ki governor oina ngarang wasak loukhiba ta ngairiba governor Ajay Kumar Bhalla na mathang military amasung paramilitary gi makok thongba officer singa unaduna state asigi law and order gi fibam yengsinba leptri ngasisu Rajbhavan da Manipur gi DGP Rajiv Singh security advisor Kuldeep Singh yaona Assam Rifles ki makok thongba officer singa unaduna law and order gi fibam yaona Indo Myanmar ngamkhai gi matangda wari sanakre Governor oina wasak loukhiba pung nifunipan gi manungda governor gi khongthang asi paikhalakpani wari sanaba aduda IGAR South ki Major General Raprup Singh amasung CRPF amasung BSF ki senior officer singsu sarukyaki wari sanaba aduda Indo Myanmar border gi matangda hena miteng thambaga loinana irangna sokhalaba state asige hojik oiriba law and order gi fibam gi matangda wafam kaya pukhatuna khanaki hairi DGP dasu micha miyangi punsingak senduna safaba oinabagi matangda ehenba miteng thamduna thabak taungnaba yauna law and order ngaktuna thamnabagi matangda army amasung paramilitary force singna administration da mateng pangnaba governor na khanghanki panbayai ngarangsu governor Ajay Kumar Bhalla na Indian Army gi GOC 3 Corps gi Lieutenant General Abhijit Pendharkar ga unaduna state asige oiriba fibam gi matangda wa khanakibani